Ngasinungdaram phone ki ba tuan tuan ba se phone singdagi marui ba pausin khongatcharaga mayamda share tawzagi ahanbada bosem gi secretary amadi examination controller laitabadagi mahairoi singna yamna sauna awapa mayonare Board of Secondary Education Manipur bosem gi marui ba phamani haibadi secretary amadi examination controller laitabadagi haujik lamda masigi class 10 thagadaba mahairoi sing yauna atai mahairoi singda hiram kya da yamna sauna awapa mayona hale Pausi asina phangba paugi matung inadi bosem gi secretary amasum examination controller asi deputation sai ani gi oina hapani adu hairiba maru oiba pham ani asi puramba miyoi ani adugi thabak pubagi matam mamang sai gi December 13 ga mathoi da loikre masigi matang da haujik phawbud Manipur sarkar gi mekedigi anauba secretary amadi parikya pangthokpada maru oiba thodang lawudaba examination controller hapidana leire pausin hai bosem gi maru oiba Yanglen saru oiriba pham ani asi sarkarna haujik phawba hapidana leibadagi mahairoi singna matam matamgi mark sheet certificate tantokpa amadi duplicate na singba lauba yadaduna leire masigi mathakta covid-19 na maram oiduna matam sangna school thingjinduna leiriba tamba haudaduna leiriba mahairoi sing maru oina class 10 parikha pangthoknabagi damakta haujik akanba thabak paikhatkadaba matam asida pham ani asi hangduna leibadagi class 10 gi parikha pangthokpa ngamloidabagi phibamda leiri hairi Pausna makha taribadi haujik bosem gi oiriba phibam asida sarkarna athuba matamda hangduna leiriba secretary amadi examination controller gi pham ani asi sarkarna athuba matamda menchinduna pangthokpham thokwa mathausinga du pangthokhanba chungane natraga bosem gi sana kanglon gi matung ina hana gi bosem gi secretary amadi examination controller oiramba miyoising asi makha tana sai ama sangdokpa yai haiba lei Maramaduna bosem gi makhara parikya pangthokliba mahiroi singi yingbiduna athuba matamda hangliba pham ani asi mention binaba Education Minister S Rajan amadi Minister N Biren gi athuba miyeng sangbiyu haina mahiroi section kya dagi pausi asida phongdoragli haina su pausin makhatari akhasa tharakpoina mayam yamna nungaiba pau amani haigaduribra mayang gi mot phongdopiro UK dagi tholakpa mahiroi COVID-19 negative oire UK da lairik tamduna lairubadagi December 13 aeroplane da Impal thulakiba Impal East ki Porompal Thawan thaba lekaidagi mahairoi nupa masa adugi sample lawraga hujiksu UK da sanduraliba COVID-19 ga anabu strain adu oiramgadra oiroidra khangdoknaba Pune da leba National Institute of Virology NIB da thakibadu negative oire haina report pirakle UK digi halakpadagi lamphel da leiba RD wing da leiba COVID care center layeng sathaduna lairakiba mahiru asi negative oire haibigi Pune digi tharakpa sirol adu ngasi Manipur gi Chief Minister N Biren gi Facebook account da thagalaktuna ahan boina leiba myam da khangna halakhi loinana mahiru asi negative oirakpa sida Chief Minister N Biren gi makedi su haraukte yamba phongdorakhi Panba yabada UK digi tholakiba mahiroi nupa masa adugi porompat thawan thab lekai da leib imungi miyosingsu December 18 da COVID-19 test tawbuda December 13 matamda negative oire haina report pirakhrabani haina su pausina makhatana su phongdorakli atopa pawamana Indo-Myanmar border threat haudri border sil tawduna leidi District Administrator Tamu Myanmar oiriba Kawan Winna Technopol District Deputy Commissioner M. Raj Kumar Pirakibo official oiba sirol amara January 13 fawba Indo-Myanmar border hangkhiroi loinana border threat hawkhiroi haina mayek sengna khanganba leikre adubo ngarang pauksi khra ngasidagi Indo-Myanmar border India gi border threat amuk hauragani haina Myanmar amasung India gi Sagai region da border threat amuk sataba hauragani haina tamu Marchers Association gi official amana phongdorakli haina Myanmar time da report toraki haibadu aran boire Mabuk sagum Indo-Myanmar border sil tawduna leiri ngasi khoi paumina Technopol district ki more border town ga lona duna leiriba Indo-Myanmar border da chattuna yengba matamda Mabuk sagum border sil tawduna leiri loinana gate number 1 amasum 2 thingjinduna leiba thengnarakhi Indo-Myanmar friendship gate mayada duty taduna leiba Security force in the hangba matamda su haujik phaba border seal tawba hangdokpagi wafam leite haina phongdorakhi amaramda ngasidagi Indo-Myanmar border seal tawba hangdoklagani loinana lebak anigi border threat amuk hauragani haina pauksi kharada ngarang phongkhibagi ngasi ayu anganbadagi hauna Imphal lomdagi more gari kya sangduna lalon itik tawnabagi tharang tawruba arema oire haidena su pausina su makhatana phongdorakli makha tarakpoina yamna thamoi sunge oiriba pawmana license gun na kapada nupi ama sokle
ngarang numidang pung 10 rom taba matamna Singjamai police station gi manung sana leiba Singjamai oinam thingel dagi haujuna kawa asem laikai da leiba mutum Robindro sei kuntra ga mga apok patomana maki license nongmai na kapada nupi ama sokle hairi nongmai na pan madagi soklaba nupi asigi maming Saugrapam ongbi Sunita Mapureba Surjit kawi kawa konjeng laikai digini nupi asigi mabukta nongmai na pan badagi asu apan nangki nongmai kapliba mutum Robindro Imphal West Police Station da sangjarakre thaudo adugi matamna case ma lokhatuna thijin humjin bagi thabak sathakre haina su pauksi esna makatana phungdorakli to papaw manamo National Highway ani da kawkhiba ban handokre January mga fawgi manungda Mikhal gi notification thoktuna Autonomous District Council ADC gi Mikhal tawdrabadi natraga ADC gi tam sangdoktrabadi All Travel Rights Protection for Manipur na National Highway 2 haibadi Imphal Jiribam amadi Dimapur lambida January 3 ki numidang pung 3 tagi pung 9 gi ban chathagani haina tawrambadu Manipur gi praja singna ban handoknaba haijarakpadagi amadi sarkar ga wari sabadagi ban gi khongjang handokle hairena su pawsina makhatana phongdorakli Shilakpo ay natopa maruiba pau ranamu yumay thana wa honaramba miyoy pungkun nga marigi manungda fagadabni nung sinaba nupi na phone namba block thami haiduna nupi asigi mayum may thana wa honaramba bogi mayum Nur Hassan Elias Imran ngasi fawa police department na fawa ngamdaba si lebak thibani atuba matamda faduna serak piyu hana thawdo asiga mari lainana sengkhiba JSC against the warning of Themba House and the attempt of murdering all the family members ki convener MD Boyaina Fondokre JSC asina sinduna Manipur Press Club ta pangthokiba pawgi mifamda Boyaina hai thasigi tang manga gi ahin nungyaida Bengun Yangbi da leiba pusam ithembagi masanupiga khangnai haba nupa amana ithemgi masanupina nupa asigi number block thami haiduna ithemgi yumgi potsai mai thabada natana yum adubu mai thana bonaramba thaudok laikre thaudo asigi matangna imung manungna mayang Imphal Police Station na case amasu file tawkrabani maang high police ta case file tawkrabasu senariba bogi mayum Nur Hassan Elias Imran hairiba miyasi ngasi phawa phaduna puthokpa ngamdri masima police department asina thawoidabagi mamitari Maramadana Police Department ang asidagi pungkun nga marigi manungda senariba miyasi phaduna serak pigadabani karigumba serak pidrabadi thangnaba numitagi akan mokhongjang jangsinanaba sem saragani hairenasu pawman makhatana phongdorakli losilapoi na mem tendakpa maruiba pawng khatang hapsaramge lairik tamba phangandrabadi mairoi singna khongjang jangsilagani thasigi tang taraga mothi phawgi manungda DM College of Arts ki mairoi sing lairik takpi daba taragadi akan mokhongjang jangsilagani haina DM College of Arts Student Union gi debate and extension Secretary Suraj Takhel mayumna phongdokre haina paw sina makhatana phongdorakli dugi mem hojikuina di matanga solution jarage adugo hore anoba I paw mayanu share tawjarake du phongai minerasin thank you